ngasi nungdar phongkhiba kangleipaki mairagi pause degi maroiba pau khara khangatsaraga miyamda khudo tamjige Kuki Lalhouba singa tawnakhiba su Bharat Laingang makha tana sangdoktribase istelenga ke warepu ikai khumnabo oigani CM lamdamasi Bharat Laingang ki manungda leiba state amani maram aduna tawningba tawba yate su suspension of operation asi maikai ahum haibadi Manipur Laingang Center Laingang amadi Kuki Jori group singi marakta agreement ama tawnabani adubu Kuki Lalhouba singna pamdaba ehemba thabak sing torokpadagi state Laingang handokpani Madusu cabinet na warep lauraba matung assembly da su amata oina warep laukibani warep aduma center Laingang ta su thaduna khanganke adubu maikai ani da lehauriba Kuki khulai faiba singat tanariba shogi agreement asi hauji hingri haina laugani adum oina ba Bharat Laingang adi su asi makata na sangdoktrei masi mai state Laingang ki warep adu ikai khomna bo oigani haina Simni sa embere na house thamkhrei wafam asi ngasi Manipur Vidhan Sabha da wahang pahonggi matamda opposition ki America Ranjit na su agreement dagi Manipur Laingang na withdraw tawraba su maikai ahonggi agreement oibana agreement adu hingli haina lauba yabra Manipur Laingang agreement dagi withdraw tawraba matung Bharat Laingang ki oiba thausilda kari ahongba leibage loina su sanadre harabanina suda yauriba jori group singe kadar kaya yamna phagapa leirabage haina hanglakiba wahangi pakhum piraduna mathaki wafam singasi house CM na phongdokhibani America Ranjit ahemba wahang house thamladuna Bharat Laingang asi tambangamdei su asi chanare hana hayaklabadi state Laingang na kari phirep lawgani state Laingang na su handokraba matungda center Laingang ki makedegi kari hayakpa leibagi haina su hangke wahang asigi pakhum piraduna chief minister na house thamkhibadi Bharat Laingang tambangamde haibadudi hayaningdei Bharat Laingang asi federal government de Central Laingang ni state government amadi miyamgi apambagi mayukta thabak khak tawrakloi tawdringai da haiba sulangani karigumba taroklabadi maduda kari tawba yabagi haibadu yengsiaiki Kangbai da akanba mawongda nongmei kapnakhrei ngasi nungthi pung 2:15 taba matamda Bishnupur district amadi Churachandpur district anilonaba Churachandpur district ki Kangbai amadi Torbung anilonaba mafamda akanba mawongda nongmei kapnabagi thodok thokhrei pause asina police ki phangba paugi matung enade Nongmei kapnariba mafam asi Churachandpur district ki Kangbai manakta leiba higher secondary school ga thangnaba mapal suba Assam Rifles ki kem ga naknana leiba mafam amadani hairi mafam aduda ngasi nungthul Kuki khulai faiba khopu khara changsilakpadagi mafam aduda hana leiba khulai faiba Kuki khupu amana nongmei kaptana takthoknaba honaki maduda nakal animakta bom yauna akanba mawongda minute 95 nongmei kapna ki hairi nongmei kapnaba aduna Churachandpur ga Bishnupur ga lonaba Faujakai police station konba Faujakai bazar fauba nongmai maru yauksilake loinina Churachandpur district ka Bishnupur district ka lonaba Faujakai khunja singde pakhapadagi lanjinaba fauba yauki hairi police ki pawasin hai nongmai kamnaba adu Kuki maritime group ani ki marakta oiba yai haina thajanare chapchaba khangba ngamdrei adubo nongmai kamnaba aduda nongmai maruna chingba Bishnupur district lansilaktuna Faujakai bazar fauba yauksilakpa asina miyamda aduki matik mi paiba pongnakhe Hauzik Bishnupur amadi Churachandpur district ka tanaba mafamsingda pamdaba thodok thoktanaba Faujakai police station gi makedegi akanba siksing thorangi thabak lakhale loinina nongmai kapnafam oiriba Kangbai gi mafamsingda combing operation chathakre press material sing kampongpida masak khangdaba singna mai thakibagi thawongbu yaningdaba phongdoktuna hayeng pause sing phongba leptuna khongjang sangsingadare Guwahati dagi Imphal tamna purakpa pause namnaba chain news print yauna press material sing Kampongpida ngara masak khangdaba miyoi singna nungthil pubopta mai thakibagi thawongbo All Manipur Working Journalists Union Amju amadi Editor Guild Manipur EGM na yaningdaba phongdokpo oina hayeng pause sing phongba leppaga loinana electronic media sing pau sandokpa leptuna khongjang sangsilagani hairi hiramasiga mari lenina ngasi Manipur Press Club ke lauta hallda phongdokhiba Amju amadi EGM gi athuba mifamda thawdo adu akanba mawongda yaningdaba phongdokpa loinana Pau phongba natraga sandokpa leptuna khongjang sangsinaba warep laukibani pau asin hai yamlaba printing material sing mai thakibagi thawdo asigi afafata punamak state government security abarja amasung DGP Manipur na pugadabani maramde Manipur irang asi hek thokpa haurakpa matamdagi press material sing purakpada apamba pihangano amadi matik saba section thorong rakhapiyo haiba famasi Amju amadi EGM na taksinduna lakpani adubo National Highway 2 haibadi Imphal Jiribam amadi Imphal Dimapurda masak khangdaba miyoi singna printing material sing purakpada apamba mawongda sel khaiba amadi transporter singda awaba pibagi thabak laksimba ngamdri hairi mai thakraba polam sing asigi confession state government na pigadabani
Amaramde Imphal Dimapur lambi paring gi Senapati amade Kangpopi district ke manung chamba lambi paring amasung Imphal Ziri ge Tamenglong amade Nonai district ke manung chamba saruk sing asisu IGARE na pubani IGARE na su hariba highway ge saruk sing ase Haktengana Tawayaw na amadi Puksel Sengna Yingshindabagi mami amatari Majude mapung phana laksimba ngamdre Maram asina IGARE gi mahod army gi Red Hill division na oina natraga IGARS na thaudang asi simbiyo haire pawasina hai haying ayu pung 10 dagi Manipur Press Club ta pangthokadariba khongjang asida pawsi yentholwiba sing printing unit ki staff sing amade atai media gi meyoisi saru yabiyo haina so amju gi BP amade EGM gi BP anina khoyek piduna press ta thadorapa chero aman haire Pawmilal Hafkip ki matakta tunga-tunga police station mga da FIR mga sankray Manipur gi pakpa sawba lamgi matang yaw na Manipur na India da tinkiba amade lamda masigi jelok furuk kaya gi khul kaya bo Kuki Hills Village on tholamagi matang da Committee on Protection of Tribal Areas Manipur Kuki Hills ki Pawmilal Hafkip ki matakta tunga-tunga police station mga da FIR chathakray Federation of Haumi gi Vice President Dr. K. Hera Kaboy na nga si Thaupa Chero Amana Kangpopi District ke Chadai Hills ke manung sana Shaikul Subdivision ke manung dalay by M. Sajang Village tagi Pawmilal Hafkip na sayi asi ke January 23 National Commission for Scheduled Draft Delay ke Chairman da ay bachel thad na kuki sinyo ay ba legislature yaw na tungambala nga ama pina ba demand tarong ke masida natin na Manipur na India da tinkraba matamda Manipur ke paksawa asi 700 square kilometer kaktani Manipur ke singi mafam sing di Kuki Hills ni Kuki Hills de India da Mars over the yaw de haina panbagalo nina Manipur nga na Kuki gi lam loksin ba ni haina Pawmilal gi zero aduda palle lo nina Manipur gi chasat Mongpi Longpi Jampi Haukip Rizab Haujina Churchampur Manlon Principality Guite Principality amade Chingsong Principality haina nga ki rikota laiba Kuki Hills ki schedule boundary ama semjilam lay Manipur thugana ba amade manghana ba lo nina Kuki khakte gi oina uhana ba tharam leba zero adugi matung inna Maki matakta pankiba Prup Singalonina Federation of Haumi, Yangang Popi Lamlai Iribong, Police Outpost Amadi Imphal West Police, Station the FIR Chan Krehadi. Manipur da Chemist and Druggist ke Polam Sing Puchilagpa, Kangpopi de Tingkray. Imphal lagi Kangpopi yaw na Kuki Singa tapa mapam sing da analayang kamarilay na ba, hidalang tagsing Puchilagpa tingba yaning de haina Kangpopi District, Chemist and Druggist Association na National Highway Number 37 Imphal Dimapur lambi paring da Imphal tamna Puchilagpa, Pozay sing check tawbagi thabak chathaba haukre hairi Pawsi asuna Kangpopi District Chemist and Druggist Association gi mihut chingdagi phangba pawgi matung inade Kangpopi District ki Kangpopi Bazar mawbung amadi bungmol gi mafam singda check tawbagi thabak chathare maru oina hidak langtak sing pusinba thingbade Imphal dagi su hidak langtak sing puthokpa yabaga khongjang handokani maduna triba phawbade khongjang changsing khigani haiki